ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕ ꯃꯇꯝꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯐꯥꯔꯁ ꯇꯥꯏꯝꯅꯦꯕꯀꯣ ꯏꯅꯣꯛꯀꯤ ꯃꯁꯔꯨꯝ ꯆꯥꯗꯣꯏꯁꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯏꯟꯖꯥꯡꯅ ꯌꯦꯟ ꯊꯣꯡꯕꯅꯦ ꯑꯗꯣ ꯇꯤꯜꯍꯧ ꯈꯔ ꯑꯃ ꯆꯝꯄ꯭ꯔꯥꯒ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯆꯥ ꯈꯨꯠ ꯍꯥꯝꯃꯦꯀꯣ ꯍꯥꯟꯅ ꯍꯥꯟꯅ ꯍꯥꯏꯔꯗꯤ ꯐꯩꯌꯦꯅꯦ ꯇꯧꯔꯤꯁꯦ ꯑꯍꯥꯟꯕꯅꯦ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯆꯥꯛꯁꯤꯗꯤ ꯌꯦꯡꯉꯨ ꯈꯨꯌꯥꯝ ꯑꯃꯅꯤ ꯆꯥꯍꯧꯔꯒꯦ ꯃꯦꯝ ꯇꯦꯁ ꯇꯧꯔꯛꯀꯦꯔꯥ ꯑꯩ ꯉꯁꯤꯅ ꯑꯍꯥꯟꯕꯅꯦ ꯁꯤꯁꯦ ꯆꯥꯔꯤꯁꯦ ꯍꯥꯎꯕ꯭ꯔꯥ ꯑꯃꯨꯛ ꯁꯥꯕ꯭ꯔꯥ ꯑꯩꯌꯥ ꯃꯣꯔꯣꯛꯇꯤ ꯈꯔ ꯆꯥꯏ ꯍꯥꯎ ꯃꯥꯡꯉꯩꯅꯕꯗꯅꯦ ꯆꯥꯛꯀꯁꯨ ꯂꯣꯏ ꯏꯪꯈ꯭ꯔꯕꯅꯦ ꯍꯥꯞꯄꯨꯅꯣꯗꯣ ꯈꯨꯅꯤꯡꯅꯦ ꯑꯩꯗꯤ ꯄꯣꯛ ꯆꯥꯗꯦꯕ ꯑꯗꯨꯗꯨꯅ ꯌꯦꯟꯗ ꯑꯗꯨꯝ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯄꯣꯛ ꯆꯥꯗꯕꯅꯤ ꯌꯦꯟꯗ ꯑꯗꯨꯝ ꯇꯥꯏ ꯆꯦꯡꯒꯨꯝꯁꯤꯅ ꯃꯥꯒꯤ ꯃꯍꯥꯎꯁꯦ ꯂꯣꯏꯅꯃꯛ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯃꯅꯤꯡꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯤꯗꯤ ꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯇꯥꯔꯣꯏ ꯇꯥꯔꯝꯃꯁꯨꯅꯦ ꯀꯨꯏꯔꯕꯅꯦ ꯑꯩꯁꯦ ꯃꯨꯛꯕꯥꯡ ꯑꯃꯨꯛ ꯇꯧꯗꯕ ꯇꯦꯕꯜ ꯆꯥꯎꯅ ꯆꯥ ꯉꯝꯗꯕ ꯃꯣꯔꯥꯏ ꯆꯥꯛꯈꯨꯝ ꯌꯥꯝ ꯆꯥꯎ ꯌꯥꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯑꯩ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏ ꯍꯥꯎꯋꯦ ꯅꯨꯡꯉꯥꯏ ꯀꯥꯏꯗ ꯈꯨꯗꯥꯡꯁꯦ ꯏꯅꯣꯛꯀꯤ ꯃꯁꯔꯨꯝ ꯆꯥꯕꯗ ꯂꯨꯝꯕ ꯆꯥꯏꯖꯦ ꯈꯔꯗꯤ ꯆꯝꯃꯦ ꯑꯗꯨꯗꯤ ꯈꯔꯗꯤ ꯆꯝꯃꯦ ꯁꯤꯁꯦ ꯀꯩꯅꯣꯗꯤ ꯃꯥꯅ ꯂꯣꯏ ꯆꯤꯡꯊꯣꯛꯈ꯭ꯔꯦ ꯃꯍꯥꯎꯁꯦ ꯃꯉꯣꯟꯗ ꯂꯣꯏ ꯌꯥꯎꯔꯦꯕ ꯃꯍꯥꯎꯗꯤ ꯌꯥꯝ ꯍꯥꯎꯕꯁꯦ ꯑꯩ 1Kꯗ ꯒꯤꯞ ꯑꯋꯦ ꯃꯆꯥ ꯑꯃꯇ ꯇꯧꯒꯅꯤꯀꯣ ꯃꯌꯥꯝ ꯀꯩꯒꯤꯅꯣ ꯍꯧꯖꯤꯛꯇ
cái nó còn kia cái tập đây thật Trên đi biết hỏi. Ai thùng bánh răng em ạ. Thùng rất là vậy. Đại tiếng tôi này. Chào mèo. 이거 이거 어때? 그래. 여기 하면 된다. bây giờ phải ngầm vô nhiệt thoại vậy. làm sao rồi Mẹ mà tăng hai lúc sinh giờ kép. Lipstick chú sao bây giờ thì nhau và con ta tự âm đẹp sai hơn. Mẹ like subscribe tao gửi mong. Mẹ tăng hai lúc sinh giờ kép. Đây. xem video ạ lại cái video Mẹ tăng video lại tao phải đâu rồi.